ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯩ ꯃꯗꯨꯗꯤ ꯉꯔꯥꯡ ꯍꯥꯞꯆꯈꯤꯕ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯋꯥꯔꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯃꯄꯨꯡ ꯐꯥꯅ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯈꯔꯁꯨ ꯍꯧꯈꯔꯦ꯫ ꯉꯁꯤꯗꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯄꯣꯛꯄ ꯌꯥꯕ ꯃꯀꯣꯜ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯕꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯀꯩ ꯑꯃꯒꯤ ꯃꯀꯣꯜ ꯊꯦꯡꯅꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯂꯩꯕꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯩ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯀꯣꯜ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯁꯥ ꯑꯃꯅ ꯆꯪꯗꯨꯅ ꯃꯆꯥ ꯄꯣꯛꯂꯤꯕꯗꯨ ꯀꯩ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯀꯣꯟꯗ ꯆꯪꯂꯝꯗ ꯀꯩ ꯑꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯣꯡ ꯑꯁꯤ ꯄꯤꯛꯆꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ ꯈꯟꯗꯨꯅ ꯀꯩ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯒꯤ ꯏꯀꯣꯜ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯁꯥ ꯑꯃꯅ ꯆꯪꯗꯨꯅ ꯃꯆꯥ ꯄꯣꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯤ" ꯍꯥꯏꯖꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯒꯤ ꯃꯀꯣꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯑꯁꯣꯝꯗꯗꯤ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯣꯡ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯌꯦꯡꯂꯛꯄꯗꯨ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, "ꯃꯁꯤꯕꯨ ꯂꯝꯍꯨꯏ ꯑꯃꯣꯝ ꯃꯥꯟꯈ꯭ꯔꯦꯗ"꯫ ꯌꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯁꯛꯊꯤꯕꯤ ꯌꯣꯡ, ꯅꯪꯅ ꯑꯩꯕꯨ ꯆꯦꯞꯊ ꯌꯦꯡꯂꯤꯕ ꯅꯌꯥꯗꯨ ꯏꯈꯤ ꯈꯤꯒꯠꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯅꯆꯥ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯀꯩ ꯑꯍꯨꯝ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯄꯣꯠꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯑꯃ ꯄꯣꯛꯆꯕ ꯃꯇꯝꯗ ꯅꯪꯅ ꯀꯩ ꯑꯃ ꯄꯨꯗꯨꯅ ꯄꯣꯠꯌꯦꯡꯕ ꯂꯥꯛꯂꯤꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯨ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯄꯣꯠꯌꯦꯡꯒ ꯑꯃꯠꯇ ꯂꯧꯖꯔꯣꯏ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯣꯡ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ, "ꯉꯁꯥꯏ ꯑꯩꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯌꯣꯡ ꯑꯁꯤꯅ ꯍꯔꯥꯎ ꯌꯥꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯕꯨ ꯃꯤꯉꯣꯟꯗ ꯄꯣꯠꯌꯦꯡ ꯑꯣꯏꯅ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯣꯏꯔꯦꯀꯣ"꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯀꯩ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯣꯡ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯑꯋꯥꯡꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩ ꯑꯗꯨ ꯃꯀꯣꯏꯒ ꯐ꯭ꯔꯪ ꯀꯥꯞꯇꯨꯅ ꯁꯥꯎꯗꯨꯅ ꯃꯀꯣꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯕꯨ ꯀꯩꯒꯤ ꯃꯀꯣꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕꯤꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯂꯝꯍꯨꯏ ꯂꯥꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯇꯥꯕ ꯂꯩꯇꯦ ꯅꯍꯥꯛꯅ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯀꯣꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥ ꯀꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯃꯌꯥꯝ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ꯫